ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯑꯩ ꯏꯁꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯉꯥꯎ ꯊꯤꯅ ꯑꯗꯨꯝ ꯍꯧꯔꯛꯄꯖꯥꯠꯅꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯅꯗꯤ ꯑꯩꯁꯦ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯋꯥꯔꯛꯂꯕꯗꯤ ꯂꯝ ꯍꯦꯟꯕꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯑꯌꯥꯝꯕꯅ ꯕꯣꯕꯣꯈꯣꯏꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯛꯏ꯫ ꯑꯩꯅ ꯂꯝ ꯍꯦꯟꯕ ꯍꯥꯏꯔꯒꯁꯨ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯅ ꯀꯔꯟ ꯇꯨꯔꯟ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯉꯥꯎ ꯊꯤꯉꯥꯎ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤꯗ ꯌꯥꯝꯅ ꯇꯧꯅꯤꯡꯕ, ꯃꯈꯣꯏꯅ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯏꯍꯧꯗ꯭ꯔꯕꯗꯤ ꯏꯁꯥꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ, ꯏ ꯈꯦꯡꯕꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯁꯨ ꯀꯌꯥ ꯍꯦꯟꯅ ꯄꯥꯝꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯈꯣꯏꯗ ꯃꯅꯥꯛꯇ ꯂꯩꯔꯕ ꯀꯥꯟꯗꯗꯤ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯆꯥꯎꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯐꯨ ꯆꯩꯕꯕꯨꯗꯤ ꯇꯧꯗꯦ ꯍꯥꯏꯕꯕꯨ ꯗꯞ ꯇꯧꯗꯨꯅ ꯀꯤꯍꯟꯕ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯗꯨ ꯎꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯏꯃꯥꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯟꯗꯛꯀꯤ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯔꯒꯗꯤ ꯃꯊꯪꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯃꯈꯥ ꯇꯝꯊꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤ ꯕꯣꯕꯣꯈꯣꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯗꯒꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯇꯝꯃꯒꯦꯗ ꯃꯃꯥ, ꯑꯥꯗ ꯆꯠꯂꯒ ꯏꯊꯟꯈꯇ ꯑꯃꯨꯛ ꯂꯩꯔꯒ ꯍꯌꯦꯡꯋꯥꯏ ꯀꯅꯥꯅ ꯈꯪꯒꯅꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯝ ꯍꯦꯟꯕꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯕꯗꯤ꯫ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯉꯩꯁꯤꯗ ꯀ꯭ꯂꯥꯁ 10 ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯃꯅꯥꯛꯇ ꯂꯩꯔꯒ ꯊꯥꯗꯣꯔꯛꯂꯒꯦ꯫ ꯃꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯁꯨ ꯂꯣꯏꯅ ꯍꯩ, ꯑꯩꯉꯣꯟꯗꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ, ꯑꯗꯨꯅ ꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯃꯥꯈꯣꯏꯅ ꯑꯥꯗ ꯆꯠꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯁꯨꯝꯅ ꯑꯩꯅ ꯆꯍꯤ 9-10 ꯁꯨꯔꯛꯄ ꯑꯁ꯭ꯋꯥꯏꯗꯅꯤ ꯅꯣꯡꯃ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯂꯒ ꯑꯆꯥ ꯑꯊꯛ ꯐꯤꯔꯣꯟ ꯈꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯄꯤꯔꯝꯂꯒ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯌꯦꯛꯀꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯥꯈꯣꯏꯅ ꯑꯩꯒꯤ ꯐꯤꯔꯣꯟ ꯊꯤꯜꯂꯛꯂꯝꯃꯤꯕ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯑꯩꯕు ꯌꯨꯝꯗ ꯆꯠꯁꯤ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯁꯤ꯫ ꯑꯩꯅ ꯕꯣꯕꯣꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯗꯕꯤꯗ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯕ ꯇꯥꯔꯕꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯔꯝꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯦꯡ ꯂꯩꯕꯅ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯗꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯃꯗꯤ ꯍꯤꯡꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥ ꯂꯩꯇꯅ ꯂꯩꯕ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯑꯃꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯅꯤꯡꯕꯁꯨ ꯊꯨꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝ ꯈꯜꯂꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯅ ꯇꯧꯕꯤꯕꯗꯒꯤ ꯃꯤ ꯑꯇꯩ ꯑꯇꯣꯞꯄꯅ ꯇꯧꯕꯤꯕꯅ ꯀꯌꯥꯝ ꯍꯦꯟꯅ ꯇꯧꯕꯤꯒꯅꯤ? ꯅꯣꯡ ꯅꯤꯅꯤ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯗꯕꯗꯤ ꯏꯃꯥ ꯕꯕꯥꯗꯒꯤ ꯍꯦꯟꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯕꯣꯕꯣꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯠꯇꯅ ꯑꯩꯁꯨ ꯏꯃꯥꯒ ꯕꯕꯥꯒꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇꯁꯨ ꯈꯪꯗꯦ꯫ ꯕꯣꯕꯣꯈꯣꯏ ꯃꯈꯣꯏꯅ ꯁꯤꯟꯕ ꯑꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯌꯥꯔꯦ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯒ ꯕꯕꯥꯒꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯡꯗ ꯂꯣꯏꯅꯃꯛ ꯄꯥꯜꯂꯤ, ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯁꯨ ꯃꯈꯣꯏ ꯕꯣꯕꯣꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ꯫ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯥ ꯍꯦꯟꯅꯁꯨ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨꯇꯅꯤ ꯑꯩꯅ ꯏꯟꯗꯨꯅ ꯂꯩꯔꯤꯕ꯫ ꯑꯁꯨꯝꯅ ꯑꯩꯅ ꯕꯣꯕꯣꯈꯣꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯦ꯫ 11-12 ꯀꯥꯔꯕꯁꯨ ꯄꯥꯈꯪ ꯐꯖꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯗꯤ ꯑꯃꯠꯇꯁꯨ ꯄꯣꯛꯇꯦ꯫ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯐꯪꯖꯗꯕꯒꯤ ꯊꯃꯣꯏꯗꯗꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯅ ꯌꯣꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅꯤ꯫ ꯃꯤ ꯑꯇꯩ ꯑꯇꯣꯞꯄꯗꯅ ꯑꯁꯨꯝꯅ ꯇꯝꯕꯤꯗ꯭ꯔꯒ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯁꯣꯔ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯇꯝ ꯈꯔ ꯁꯥꯡꯅꯇ ꯑꯣꯏꯔꯕꯁꯨ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯪꯖꯔꯕꯗꯤ ꯑꯩꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯗꯕ꯫ ꯄꯨꯟꯁꯤꯒꯤꯗꯤ ꯍꯧꯔꯛꯄꯇ ꯉꯥꯏꯔꯤ, ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯌꯧꯗ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯁꯣꯔ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯅꯤꯃꯛ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯏꯅꯤꯡꯇꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯅꯥꯎꯊꯤ ꯁꯥꯖꯕ, ꯀꯦꯖ ꯅꯧꯖꯕꯁꯨ ꯑꯃꯠꯇ ꯐꯪꯖꯍꯧꯗꯦ꯫
ꯃꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯑꯩꯕꯨ ꯂꯥꯞꯅ ꯊꯝꯂꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯅꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯖꯥꯂꯥ ꯍꯥꯏꯗꯨꯅ ꯏꯊꯟꯇꯁꯨ ꯄꯨꯛꯅꯤꯡꯗ ꯈꯜꯂꯒ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯂꯕꯗꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯍꯧꯔꯛꯇꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯕꯅ ꯕꯣꯕꯣꯛꯈꯣꯏ ꯃꯈꯣꯏꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯕꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯁꯨ ꯌꯥꯕꯤ, ꯅꯤꯡꯕ ꯊꯨꯡꯍꯜꯂꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯑꯩꯕꯨ ꯃꯁꯨꯗ ꯃꯁꯨꯒꯨꯝꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯌꯣꯛꯄꯤꯔꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯃꯇꯝꯗ ꯑꯩꯅ ꯄꯦꯟꯗꯕ ꯌꯥꯅꯤꯡꯗꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯨꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯁꯨ ꯀꯣꯂꯦꯖꯀꯤ ꯂꯥꯏꯐ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯑꯄꯥꯝꯕ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯅꯨꯄꯤꯗꯤ ꯃꯁꯤꯡ ꯈꯪꯗꯦ ꯊꯦꯡꯅꯔꯛꯂꯤꯕ, ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯊꯤꯔꯤꯕꯅꯤ ꯑꯩꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯗꯨ꯫ ꯑꯩ ꯏꯁꯥꯅ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯔꯕꯁꯨ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕꯤꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ, ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯅꯨꯄꯤ ꯑꯗꯣ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯃꯥꯃ ꯑꯍꯨꯝꯁꯨ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯇꯝ ꯂꯣꯏꯅ ꯌꯥꯔꯕ ꯉꯥꯛꯇꯅꯤ꯫ ꯕꯨꯕꯣꯛ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯆꯥꯛꯊꯣꯡ ꯐꯤꯁꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯃꯁꯤꯡꯗꯁꯨ ꯏꯕꯣꯛꯅ ꯏꯃꯧꯁꯤꯡ ꯄꯨꯁꯤꯜꯂꯛꯂꯣ, ꯑꯩꯁꯨ ꯁꯣꯜꯂꯦ, ꯑꯁꯤꯗꯒꯤꯗꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯔꯣꯏ, ꯅꯈꯣꯏꯅ ꯂꯣꯏꯅ ꯄꯥꯂꯤ ꯇꯥꯔꯒ ꯊꯣꯡꯖꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃ ꯑꯍꯟꯁꯤꯁꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯏ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯃ ꯑꯍꯟꯗꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯆꯥꯕꯗꯤ ꯆꯥꯗ꯭ꯔꯤ꯫ ꯃꯧ ꯑꯇꯩ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯧ ꯑꯃꯈꯛꯇ ꯑꯣꯏꯕꯅ ꯇꯣꯉꯥꯟꯅꯗꯤ ꯑꯃꯠꯇ ꯆꯥꯅꯗ꯭ꯔꯤ꯫ ꯏꯅꯦ ꯑꯍꯟꯅꯤ꯫ ꯏꯅꯦ ꯑꯍꯟꯁꯨ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏꯗꯦ, ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯔꯣ ꯌꯥꯝꯅ ꯐꯖꯩ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯁꯤꯠ ꯅꯥꯟꯅ ꯇꯧꯏ꯫ ꯑꯁꯨꯝꯅ ꯏꯪ ꯇꯞꯄ ꯂꯦꯝꯕ ꯅꯨꯄꯤ ꯑꯁꯤꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯈꯣꯡꯂꯣꯏ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯊꯤꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯅꯦ ꯑꯁꯤꯒꯤ ꯃꯄꯥꯝꯗꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯊꯣꯛꯄ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ, ꯃꯅꯦꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯤꯅꯦꯅ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯖꯥꯠꯅꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯏꯅꯦꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯒꯤ ꯃꯆꯥꯗꯤ ꯅꯠꯇꯦ, ꯃꯄꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯝꯅ ꯅꯤꯡꯉꯣꯜ ꯑꯃꯠꯇ ꯌꯥꯎꯖꯗꯕꯒꯤ ꯏꯅꯦꯒꯤꯗꯤ ꯃꯊꯟ ꯈꯛꯇꯁꯨ ꯑꯣꯏꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕ ꯊꯣꯛꯄꯒꯤ ꯃꯆꯥ ꯑꯗꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎꯔ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯇꯣꯏꯅ ꯑꯁꯨꯝ ꯂꯥꯛꯂꯕꯅꯤꯅ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯦ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯥꯅ ꯄꯨꯛꯇꯨꯅ ꯄꯨꯈꯤꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯌꯨꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯃꯥꯒ ꯑꯩꯒ ꯃꯤꯠꯆꯥꯟꯅꯕ ꯃꯇꯝꯗ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯑꯩꯅ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤ ꯃꯉꯣꯟꯗꯗꯤ ꯐꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜꯅ ꯄꯨꯡꯌꯣꯝ ꯌꯣꯝꯈ꯭ꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔ ꯆꯠꯈ꯭ꯔꯦ꯫ ꯑꯩꯗꯤ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯉꯥꯎꯈ꯭ꯔꯦ꯫ ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯅꯨꯡꯁꯤꯕꯤꯔꯝꯃꯣꯏ ꯍꯥꯏꯕ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯩꯔꯤꯕ ꯃꯥꯃ ꯌꯥꯏꯃ ꯑꯃꯗꯤ ꯃꯥꯃ ꯑꯇꯣꯞꯄ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯝꯄꯅꯤꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯐꯪꯉꯤ ꯃꯤꯇꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤ꯫ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯏꯅꯦꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯗꯨ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯑꯃꯗꯤ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯌꯨꯝ ꯑꯁꯤꯗ꯫ ꯃꯥꯃ ꯑꯍꯟꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯀꯔꯤꯅꯣ ꯊꯤꯗꯨꯅ ꯁꯦꯟ ꯇꯥꯅꯕ ꯑꯗꯨꯝ ꯆꯠꯈꯤ꯫ ꯏꯅꯦꯅ ꯃꯁꯥ ꯈꯔ ꯍꯦꯛ ꯉꯝꯗꯕꯒ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯗꯨꯕꯨ ꯍꯦꯛꯇ ꯀꯧꯏ꯫ ꯃꯥꯁꯨ ꯑꯗꯨꯝ ꯂꯥꯛꯏ꯫
ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯕ ꯐ꯭ꯔꯤꯗ ꯂꯩꯕꯗꯤ ꯅꯠꯇꯦ, ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠ ꯈꯜꯂꯒ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯕꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗꯦ, ꯃꯤꯡ ꯂꯩꯐꯝ ꯈꯛꯇꯅꯤ ꯈꯪꯂꯤꯕ꯫ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯏꯕꯥꯅꯤꯁꯨ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯀꯣꯏꯅꯗ꯭ꯔꯦ, ꯗꯣꯔ ꯇꯧꯏ꯫ ꯅꯤꯅꯦ ꯈꯣꯏꯅꯁꯨ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯜꯂꯤ, ꯃꯥꯅꯁꯨ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯏꯀꯥꯏꯅ ꯀꯣꯏꯔꯞ ꯇꯧꯅ ꯆꯠꯆꯩ꯫ ꯑꯗꯨꯒ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯏ꯫ ꯅꯤꯅꯦꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯥꯕꯨ ꯊꯤꯟꯅꯕ ꯑꯗꯨꯝ ꯔꯦꯗꯤꯗ ꯂꯩ꯫ ꯅꯨꯃꯤꯠ ꯇꯥꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯊꯤꯟꯕꯗꯤ ꯊꯤꯟꯅꯤꯡꯗꯦ, ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅꯤꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯏ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯑꯩꯅ ꯊꯧꯕ ꯒꯥꯔꯤꯗꯒ ꯇꯣꯡꯕꯁꯦ ꯑꯩꯗꯤ ꯂꯣꯏꯔꯦ, ꯋꯥꯈꯜꯀꯥꯁꯦ ꯌꯧꯈ꯭ꯔꯦ꯫ ꯏꯊꯟꯇꯅ ꯃꯃꯤꯗ ꯀꯣꯏꯖꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯁꯨ ꯂꯩꯇꯕꯤꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯅꯦꯁꯨ ꯑꯉꯥꯡ ꯑꯃ ꯎꯅꯈꯤ꯫ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯥꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯗꯤ ꯀ꯭ꯂꯥꯁ 10 ꯊꯥꯕꯇ ꯉꯥꯏꯔꯤ, ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯃꯇꯝꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯗ ꯃꯥꯅ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯗꯨꯅ ꯄꯥꯈꯠꯆꯕ ꯑꯗꯨ ꯎꯕꯗ ꯑꯩꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯀꯅꯤ ꯌꯥꯎꯔꯛꯑꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯕ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯔꯣꯜ ꯅꯝꯕꯔꯗꯣ ꯍꯥꯏꯔꯛꯑꯣ, ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯍꯥꯟꯕꯗꯗꯤ ꯄꯥꯈꯠꯄꯒꯤ ꯃꯁꯥꯗꯣ ꯔꯣꯜ ꯅꯝꯕꯔꯗꯣ ꯍꯥꯏꯔꯛꯎ ꯌꯥꯗꯦ, ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ, ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯂꯣꯏꯅ ꯍꯔꯥꯎꯗꯅ ꯌꯦꯟ ꯊꯣꯡꯗꯅ ꯉꯥꯅꯨ ꯊꯣꯡꯗꯅ ꯇꯧꯅꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯅꯪ ꯌꯥꯎꯔꯛꯂꯕꯗꯤ ꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯆꯥꯅꯤꯗꯅ, ꯁꯠ ꯍꯥꯏꯔꯣꯁꯦ, ꯑꯩꯒꯤꯗꯤ ꯐꯥꯔꯁꯠꯂ ꯁꯦꯀꯦꯟꯗꯂ ꯊꯥꯔ ꯏꯌꯥꯗ ꯌꯥꯏ, ꯌꯥꯎꯕꯨ ꯌꯥꯎꯔꯛꯂꯕꯗꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯊꯣꯡꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯑꯔꯣꯏꯕꯗ ꯇꯞꯂꯤ ꯃꯥꯒꯤ ꯔꯣꯜ ꯅꯝꯕꯔ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯁꯦ 2nd ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯁꯤꯟꯅꯗꯨꯅ ꯃꯥꯏ ꯑꯗꯨ ꯈꯔ ꯁꯨꯛꯊꯔꯒ ꯑꯁ ꯍꯥꯏꯗꯨꯅ ꯍꯥꯏꯁꯤꯟꯅꯩ꯫ ꯃꯥꯅ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯌꯥꯎꯋꯦ ꯍꯥꯏꯔꯛꯑꯒꯦ, ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯛꯑꯅꯨ ꯌꯥꯔꯦ ꯑꯩ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯆꯠꯈꯤ꯫ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯉꯥꯎꯕꯤ, 2nd ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯦ꯫ ꯏꯅꯦꯅꯁꯨ ꯀꯩꯗꯧꯔꯒꯦ ꯅꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯆꯪꯉꯛꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯎꯔꯦ ꯍꯥꯏꯌꯦ ꯅꯤꯅꯦ꯫ ꯑꯩꯁꯨ ꯃꯥꯅ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯏꯅꯦꯗꯁꯨ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯤꯅꯦ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯆꯥꯁꯤꯡ ꯑꯩ ꯂꯩꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯊꯣꯡꯕꯗꯤ ꯑꯩꯗꯤ ꯍꯩꯇꯦꯍꯦ, ꯅꯨꯡꯇꯤꯒꯤ ꯊꯣꯡꯕ ꯄꯨꯖꯥꯔꯤꯅ ꯊꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯑꯃꯨꯛ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯏꯟꯁꯥꯡ ꯂꯩꯕ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯌꯥꯝꯕꯅ ꯂꯩꯕꯅꯤꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯇꯞꯅ ꯑꯗꯨꯝ ꯃꯔꯤ ꯆꯦꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯕꯥꯅꯤ ꯐꯣꯡꯗꯣꯛꯅꯕꯗꯤ ꯐꯣꯡꯗꯣꯛꯅꯗ꯭ꯔꯤ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ, ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ, ꯐꯣꯡꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯐꯣꯡꯅꯗꯦ꯫ ꯊꯃꯣꯏꯅꯨꯡꯗ ꯂꯩꯅꯔꯤꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯁꯤ ꯃꯥꯏꯊꯣꯡꯗ ꯇꯥꯟꯅꯕꯗꯒꯤ ꯈꯪꯅꯕꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯂꯤꯕꯅꯤ꯫ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯃꯔꯛ ꯂꯥꯛꯂꯝꯕ ꯑꯗꯨ ꯂꯥꯛꯂꯔꯣꯏ ꯍꯧꯖꯤꯛꯇꯤ, ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯕꯅꯤꯅ ꯃꯈꯥ ꯇꯝꯊꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯂꯣꯝꯗ ꯍꯥꯏꯒꯠꯇꯨꯅ ꯆꯠꯄꯗ ꯇꯥꯔꯦ꯫ ꯑꯩꯁꯨ ꯃꯔꯛꯇ ꯍꯦꯛ ꯎꯕ ꯐꯪꯖꯕ ꯑꯗꯣ ꯃꯥ ꯂꯥꯛꯇ꯭ꯔꯕꯗꯤ ꯎꯕ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯅ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯆꯠꯇꯨꯅ ꯀꯔꯤꯗꯤ ꯇꯧꯒꯅꯤ? ꯆꯍꯤ 2 ꯈꯛꯇꯪ ꯎꯅꯔꯣꯏꯗꯕ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯄꯨꯟꯁꯤꯁꯨ ꯎꯅꯔꯔꯣꯏꯗꯕꯒꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯛ ꯑꯃꯨꯛꯇꯪꯗꯤ ꯀꯧꯖꯈꯤ꯫ ꯃꯥꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤna ꯐꯣꯟꯁꯨ ꯄꯥꯏꯗꯦ, ꯅꯝꯕꯔ ꯄꯤꯔꯝꯃꯨ ꯍꯥꯏꯔꯝꯒꯗꯕꯗꯨꯁꯨ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯂꯥꯏꯊꯣꯛꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ꯫ ꯑꯗꯨꯒ ꯑꯃꯅ ꯃꯥꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤ ꯅꯝꯕꯔꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯕꯨꯗꯤ ꯐꯣꯟ ꯄꯥꯏ ꯍꯥꯏꯕꯕꯨ ꯃꯥꯒꯤꯗꯤ ꯄꯥꯏꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯛꯑꯣ, ꯑꯩꯅ ꯑꯥꯗ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯛꯇꯨꯗꯒꯤ ꯐꯣꯟ ꯄꯥꯏꯕ ꯌꯥꯎꯔꯒꯗꯤ ꯅꯪꯉꯣꯟꯗ ꯃꯔꯛꯇ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯄꯨꯔꯒ ꯆꯠꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯩ, ꯃꯥꯒꯤ ꯅꯝꯕꯔꯃꯛ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯝꯕꯔ ꯄꯨꯈ꯭ꯔꯕꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩꯖꯔꯤꯕꯅꯤ꯫
Asumna yamna chakna nungsinari class 11 kabadumadi ibani warabasu wana pau amata phaunadana adum leikhi. Madi mathaklomda tamkhrabani na aingondagi henba nupa mayam ama khangnarambasu yai khangnaramdabasu yai adubu ngasi phawbada aidi magidamakta leptuna magi asada hingjaribani. Imanabasingnasu atopa nupi koinaba haibada aina yakhiba leite aigidi ma khatani haiduna chapyongna leptuna lei. Adubu masu aigidamakta matam kharadi leptuna leirami. Aigisu punsigi ahanba nuksijaba nupise mana oi. Magisu ahanbase aini. Imanabasingnadi ahanba koinaba nupise thungnadabani hainasu yamna hai. Makhoidi nupisu yamna koinabanina experience yamna lei. Aingonda makhoigi khang haijabasingdusu loina tai. Adubu aigi thamoinadi sungya yaningde. Mana atopa koigani haiba ai punsigi khande. Imanabasingnasu aingonda bai nupi haisidi nupini ahenba ama uba matamda chatkigadaba ngaktani aduna nangsu mabu nungsiganu haibadi nate nungsiyu ma nungsina atopasu yengsinba yaidana nangna pamjabase hayengwai koklauraga loire kanana khangni nangondagi henba ama laglaga mirairamlaga chatkrabadi nang prosa tahongni haibibanida. Hꯧzik matam leiringaigsida aikoiga koiba langba chatligaigsida apamba yaorabadi thengnaradi hairo kaidawrage. Sum questionse mana mathaklomda leiraga leirik tamjakhrabasu aina sida lehoraga mana taba atai atopa nupi koige haina khankibadi leite. Tawbadabu imanabasingi nupi unaba chatpa koiba langba chatpa matamda aisu nupi mayam amadi uribani thamoina khoidaw haiba amata yade. Aina nusizariba mahak aduna khwaidagi hena punghen helaboi ningi. Fazaba kaya ama ururaga ning handuna yenglakpa matamda aigi thamoinungda latuna thamjariba nungsibi mangondagi henba kanasu yauramde. Ngaihaki mitta fazakibadi yai adubu thamoinungda nungsibi mangondagi henba kana amatasu yauba natte. Aduga koigi haina khankibasu leite. Imanabasingnadi matamduda aingonda yamna thina ngangki nupanabu aduk pangdaba khoina koiribase uredana manga taruk mayam chidagi apamba ahenba fazaba yum pangadaba nupidu thiraga lawgadawribani ne bai nangna amaduda adum chapyungduna leptuna leire hayengne haibide haini mirai biramlaga chatkraga amadu tausi kaina ka hairabadi ne nahumduda setkadabani tungda tholakadabado aikoina ubibagi haibibai wani asumnasu imanabasingna aingonda yamna tatana hairibani adubu aigi thamoisinadi mana atopa nupa koiramgani haibadi thajau haibasu sungya yade thajabasu ngamde. Masu class 11 kaba loiduna suti leibagi yumda tholai yumda hek tholakpaga aikoi yumda lai kuina unarudabagi ahanban unaba numit asida ibanisu ikaibadi phaunai. Adubu hanagi matawgumna dor dawnaduna ainasu mabu yumda lakpanina insang ahawba ama charaga numidang oina thinbirage haiduna mangonda hai masu yai inedunasu yumda haikrodana adudi chaksaraga laani haiduna ainasu hoi adumna haikro phare nena taraga chaksaraga thinbinaba haiduna asukuiba matamase mana aigidamakta lepiramba sida aisu mabu hanadagi nungsibase dama ama henkali ainasu mabu adum nungsiduna leibaga manasu aigidamakta lepiramba siga aigi thamoise kayagi matik penjai adubu hanak manasu di loiraga Chenkhiba sidadi aisu magi phone ama pige haidunadi khalli masu phone do paibadi paining bazani makhoi leminariba maraksing adudagisu phone paibadi yawi adubu tumin paiba oibana phone do amta piyu tawge haiba ngamdabagi masu aingonda tawraktaba oirami. Adubu mana hanak suti thorakliba asi yoksang yaubasuni yoksang loiraga changhigadabani ainasu yoksang tawringai marak asida magidamakta phone macha amadi leiraga pige pau phongnanaba haiduna khalli. Asumna ibani thabansu punna chongminare ibanigi nungsinabase aduki matik mari seselli manasu aigidamakta lepire ainasu magidamakta lepnaduna ibani thamoi masak khangnaduna matam ngaiduna leiribani.
ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯆꯦꯟꯕ ꯆꯣꯡꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯖꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯂꯦꯞꯄꯤ, ꯑꯩꯁꯨ ꯃꯉꯣꯟꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯅꯔꯤ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯎꯁꯪꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯅ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯔꯝꯕꯗꯣ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯏ꯫ ꯃꯥꯁꯨ ꯀ꯭ꯂꯥꯁ 12 ꯀꯥꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯈꯪꯕꯅꯤꯅ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯆꯥꯛ ꯀꯧꯏ꯫ ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯆꯪꯈꯤꯕꯗ ꯐꯣꯟꯁꯨ ꯌꯥꯝꯅ ꯄꯨꯅꯤꯡꯕꯖꯥꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯆꯥꯛ ꯀꯧꯕ ꯃꯇꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯕꯥꯅꯤ ꯎꯅꯕꯒꯤ ꯆꯥꯛ ꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯐꯣꯟꯗꯣ ꯄꯤꯈꯤ꯫ ꯀꯣꯕꯔꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯐꯣꯟ ꯑꯗꯨꯗꯅꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯄꯤꯔꯤꯕ, ꯌꯨꯝꯗꯁꯨ ꯈꯪꯍꯟꯒꯅꯨ ꯑꯥꯗꯁꯨ ꯈꯪꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯁꯤꯝꯁꯨ ꯍꯥꯞꯂꯒ ꯄꯤꯔꯦ꯫ ꯃꯥꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯊꯦꯝꯕꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯀꯞꯂꯤꯕꯅꯣ? ꯀꯞꯀꯅꯨꯁꯦ, ꯁꯤꯅ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯅꯕꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯑꯩꯁꯨ ꯊꯤꯜꯂꯛꯀꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯗꯕꯅꯤꯅ ꯅꯪꯁꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯎ ꯐꯥꯎꯅꯔꯗꯤ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯪꯉꯅꯤ꯫ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯑꯩꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯐꯣꯟꯗꯨꯃ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯋꯥꯈꯜꯗꯤ ꯈꯔ ꯅꯦꯇꯥꯔꯦ꯫ ꯄꯥꯎ ꯐꯥꯎꯅꯔꯅꯤ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ꯫ ꯃꯥꯁꯨ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯕ ꯑꯁꯤꯗ ꯑꯩꯁꯨ ꯍꯔꯥꯎꯏ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯑꯩꯅ ꯏꯈꯧ ꯄꯣꯡꯅ ꯍꯥꯏ, ꯐꯣꯟꯁꯨ ꯄꯤꯔꯦ, ꯄꯥꯎ ꯐꯥꯎꯅꯔꯕꯅꯤꯅ ꯑꯇꯣꯞꯄ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦ, ꯑꯩꯒꯤꯗꯤ ꯃꯥꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ꯫ ꯏꯃꯥꯟꯅꯕꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯛꯏꯕ ꯋꯥꯗꯣ ꯑꯩꯅ ꯃꯌꯥ ꯀꯨꯝꯍꯜꯂꯤ꯫ ꯁ꯭ꯀꯨꯜ ꯁꯦꯛꯁꯟ ꯍꯧꯔꯛꯄꯒ ꯃꯇꯝ ꯈꯔꯗꯤ ꯃꯥꯁꯨ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯇꯠꯇꯅ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏꯗꯤ ꯅꯨꯄꯥꯁꯨ ꯃꯌꯥꯝ ꯀꯣꯏꯕꯖꯥꯠꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯏꯁꯩ ꯇꯧꯕ, ꯂꯤꯂꯥ ꯇꯧꯕ ꯌꯦꯡꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤ꯫ ꯃꯥꯅ ꯆꯪꯉꯛꯂꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯝꯂꯛꯏ꯫ ꯑꯩꯅꯁꯨ ꯁꯛ ꯐꯖꯕꯅꯤꯅ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ, ꯑꯗꯨ ꯌꯥꯕꯗꯤ ꯌꯥꯈꯤꯅꯨꯀꯣ, ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯁꯤꯟꯅꯩ꯫ ꯃꯥꯅꯁꯨ ꯀꯔꯤꯒꯤ ꯀꯣꯏꯗꯣꯏꯅꯣ, ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯗꯤ ꯁꯥꯟꯅꯕ ꯐꯪꯂꯦ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯑꯁꯣꯝꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯉꯣꯟꯗ ꯄꯨꯔꯥ ꯑꯣꯏꯅ ꯌꯥꯝꯅ ꯊꯥꯖꯩ꯫ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯀꯟꯐꯔꯦꯟꯁ ꯄꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯨꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯌꯥꯎꯕꯗꯒꯤ ꯃꯈꯣꯏꯅ ꯃꯈꯣꯟ ꯃꯋꯥꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯖꯕ ꯑꯃꯅ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯄ ꯖꯥꯠꯅꯤ꯫ ꯑꯗꯨꯝꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯂꯩꯕꯅꯤꯅ ꯌꯥꯈꯤꯗꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯌꯥꯍꯜꯂꯒꯦ ꯀꯩꯗꯧꯔꯒꯦ, ꯀꯣꯏꯅꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ, ꯌꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯑꯋꯣꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯊꯥꯖꯗꯨꯅ ꯌꯥꯔꯛꯂꯕꯅꯤꯅ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯂꯨꯝꯕꯁꯨ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯁꯥ ꯈꯪꯗꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯎꯅꯕ ꯊꯣꯛꯂꯒ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯄꯤꯔꯛꯏ꯫ ꯑꯩꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯀꯌꯥ ꯍꯦꯟꯅꯁꯨ ꯂꯣꯏꯅꯒꯅꯨꯗ, ꯂꯞꯇꯤꯟ ꯇꯤꯟꯅꯧ, ꯂꯩꯃꯤꯟꯅꯕꯅꯤ ꯇꯤꯟꯅꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯀꯣꯏꯅꯕ ꯂꯩ ꯈꯪꯅ ꯈꯪꯅ ꯃꯣꯏꯅ ꯇꯧꯔꯤꯗꯨꯕꯨ ꯃꯣꯏꯒ ꯈꯪꯅꯕ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯅꯤ, ꯃꯥꯏ ꯉꯥꯛꯇ ꯌꯥꯗꯦꯅ ꯇꯧꯔꯤꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯈꯨꯗꯛꯇ ꯆꯦꯟꯒꯅꯤꯀꯣ, ꯑꯩ ꯁꯨꯝ ꯁꯥꯎꯍꯜꯂꯛꯀꯅꯨ, ꯐꯣꯟ ꯄꯥꯏꯕꯗꯒꯤ ꯖꯥꯠ ꯌꯥꯝ ꯇꯥꯍꯜꯂꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯈꯣꯟ ꯈꯔ ꯀꯟꯗꯨꯅ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯅꯝꯀꯣꯏ ꯀꯣꯏꯍꯟꯕꯗꯒꯤ ꯃꯥꯁꯨ ꯃꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯕ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤꯗꯤ ꯑꯩꯒ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗꯨꯅ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯖꯜꯂꯒ ꯆꯤꯊꯤ ꯑꯣꯏꯅ ꯊꯥꯅꯔꯒ ꯄꯥꯎ ꯐꯥꯎꯅꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯐꯣꯟꯗꯨꯗꯒꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯇꯞꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯂꯕ ꯖꯥꯠꯅꯤ꯫ 12 ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯐꯣꯟ ꯉꯥꯛꯂꯩꯇ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯈꯛꯇꯅꯤ ꯑꯩꯅ ꯁꯪꯂꯤꯕ꯫
ꯑꯇꯩ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯌꯦꯠꯄꯤꯕ ꯅꯠꯇꯦ꯫ ꯑꯩꯅꯗꯤ ꯃꯥꯁꯦ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯑꯃ ꯑꯩꯉꯣꯟꯗ ꯐꯣꯟꯒ ꯇꯧꯔꯛꯇꯦ, ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯗꯨꯅ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯕꯥꯅꯤ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯂꯩꯕꯅꯤꯅ ꯑꯩꯅꯁꯨ ꯃꯥꯁꯦ ꯑꯇꯣꯞꯄ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯁꯥꯎꯗꯨꯅ ꯀꯌꯥꯔꯛ ꯉꯥꯡꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯀꯣꯏꯅꯔꯕꯁꯨ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯀꯤꯗꯨꯅ ꯍꯥꯏꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯈꯔ ꯀꯣꯏꯅꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯀꯔꯤꯒꯤꯁꯨ ꯀꯣꯏꯅꯔꯣꯏ? ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ, ꯑꯩꯅꯇꯕꯨ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯎꯅꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯅꯛꯄ ꯎꯄꯥꯟꯗ ꯎꯔꯤꯅ ꯌꯦꯠꯄ ꯍꯧꯅꯁꯥꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯎꯅꯗꯨꯅ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯁꯥꯅ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯅꯇꯕꯨ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ 12ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯍꯧꯅꯗꯨꯅ 12 ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯐꯝ ꯀꯌా ꯑꯃꯁꯨ ꯆꯠꯇꯨꯅ ꯈꯨꯔꯨꯝꯕ ꯖꯥꯠꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯁꯨ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯥꯔꯤꯗ ꯆꯠꯄ ꯑꯣꯏꯕꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯁꯨ ꯅꯨꯄꯥꯗꯨꯅ ꯂꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯌꯥꯏ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯥꯒꯤ ꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ, ꯑꯗꯨꯒ ꯃꯥꯅ ꯑꯩꯒ ꯑꯣꯟꯂꯥꯏꯟ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯒ ꯅꯨꯡꯉꯥꯏꯅ ꯅꯥꯈꯣꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ꯫ ꯑꯩꯅꯗꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯐꯣꯟꯗꯣ ꯀꯛꯊꯠꯂꯒ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ꯫ ꯀꯧꯔꯕꯁꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯐꯣꯟꯒꯤ ꯔꯤꯡꯗꯣ ꯈꯤꯡꯂꯗꯤ ꯇꯥꯔꯒ ꯍꯧꯒꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯥꯝꯅ ꯊꯦꯡꯅꯗꯤ ꯄꯥꯍꯟꯗꯦ, ꯉꯥꯏꯍꯥꯛ ꯁꯪꯂꯝꯂꯒ ꯑꯗꯨꯝ ꯇꯨꯝꯍꯜꯂꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯣ ꯑꯁꯤ ꯐꯥꯎꯕ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ꯫ 12 ꯊꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯁꯥꯗꯨꯅ ꯂꯩꯔꯒ ꯌꯨꯝꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯀꯛꯊꯠꯂꯒ ꯑꯩꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯟꯖꯗꯨꯅ ꯇꯥꯏꯝ ꯄꯥꯁꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯀꯣꯏꯖꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯀꯣꯏꯅꯔꯒ ꯑꯆꯥꯄꯣꯠ ꯄꯤꯔꯛꯄ, ꯐꯤꯔꯣꯟ ꯐꯥꯔꯣꯟ, ꯏꯟꯁꯥꯡꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯤꯔꯛꯄꯗꯣ ꯃꯥꯁꯨ ꯑꯩꯉꯣꯟꯗꯗꯤ ꯊꯤꯜꯂꯛꯑꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯣꯏꯅꯔꯒ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯝꯅ ꯃꯤꯒꯤ ꯃꯔꯟ ꯆꯥꯔꯕꯅꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯝꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯁꯥꯅ ꯑꯗꯨꯝ ꯌꯥꯕ ꯇꯥꯕꯅꯤ꯫ ꯊꯣꯛꯂꯣ ꯍꯥꯏꯔꯕꯁꯨ ꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣই ꯏꯃꯥꯟꯅꯕ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕꯁꯤꯡ ꯑꯃꯒꯤ ꯃꯔꯛꯇꯒꯤ, "ꯚꯥꯏ, ꯅꯣꯏ ꯁꯥꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯑꯃꯗ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯂꯩꯕꯅꯤꯅ ꯍꯪꯂꯨꯔꯕꯁꯨ ꯁꯥꯎꯔꯛꯀꯅꯤ. ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤꯗꯥꯏꯅꯦ, ꯐꯣꯟꯒ ꯄꯤꯗꯅ. ꯋꯥꯔꯤꯗꯨꯕꯨ ꯀꯔꯥꯏ ꯌꯧꯔꯒꯦ? ꯑꯩꯈꯣꯏꯗꯒꯤ ꯍꯦꯜꯂꯕ ꯖꯥꯠꯂꯣ?" ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯩꯅꯁꯨ, "ꯋꯥꯔꯤꯒꯤ ꯋꯥꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ, ꯅꯨꯃꯤꯗꯥꯡꯗ ꯐꯣꯟ ꯑꯣꯟꯂꯥꯏꯟ ꯂꯩꯕ ꯍꯥꯏꯁꯤ ꯅꯣꯏ ꯉꯝꯖꯕ꯭ꯔꯣ? ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯔꯤꯒꯦ? ꯂꯣꯏ ꯁꯨꯔꯦ ꯁꯥꯟꯅꯕ, ꯍꯥꯏꯔꯛꯎꯔꯣ ꯃꯊꯪ?" ꯏꯃꯥꯟꯅꯕꯗꯨꯅ, "ꯌꯥꯔꯦ ꯇꯧꯔꯛꯑꯅꯤ ꯃꯥꯒꯤꯗꯤ. ꯈꯤꯇꯪ ꯍꯪꯉꯨꯔꯒꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯦꯕ, ꯍꯪꯖꯔꯔꯣꯏ ꯌꯥꯔꯦ ꯏꯕꯨꯡꯉꯣ." ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ꯏꯃꯥꯟꯅꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏꯈꯤꯕ ꯅꯠꯇꯦ꯫ ꯉꯁꯤ ꯑꯩꯒꯤ ꯃꯪꯗꯣ ꯖꯣꯒꯣꯠ ꯆꯥꯗꯕ, ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯃꯪ ꯉꯛꯇ ꯃꯪꯕ, ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕꯗꯨꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯁꯥꯎꯗꯅꯕꯗꯤ ꯀꯣꯟꯅꯕꯨꯗꯤ ꯍꯥꯏ, "ꯚꯥꯏ, ꯑꯩ ꯃꯪꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ." ꯑꯩꯅ ꯃꯪꯗꯣ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯦ ꯃꯇꯦꯛ ꯂꯤꯕꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ, "ꯚꯥꯏ ꯌꯥꯔꯦ ꯕꯥ, ꯃꯀꯨ ꯃꯪ ꯑꯣꯏꯔꯝꯒꯅꯤ. ꯅꯪꯒꯤ ꯃꯪꯗꯨꯒꯨꯝꯕ ꯑꯃꯠꯇꯒ ꯃꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ. ꯀꯔꯤ ꯃꯪꯅꯣ ꯑꯗꯨꯕꯨ? ꯈꯟꯗꯣꯛꯑꯁꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯃꯌꯥꯝ ꯑꯃꯁꯨ ꯎꯏ." ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯅ ꯇꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ, "ꯈꯪꯗꯦ ꯚꯥꯏ, ꯅꯨꯄꯤꯗꯧꯅ ꯃꯪꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯕ ꯍꯧꯅꯗꯦꯁꯦ. ꯁꯟꯗ꯭ꯌꯥ ꯋꯥꯏꯔꯝ ꯌꯧꯔꯛꯑꯦ, ꯂꯥꯛꯑꯣ. ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯔꯨꯔꯁꯦ. ꯄꯩꯁꯥ ꯀꯌꯥ ꯌꯧꯅꯔꯛꯀꯦ ꯄꯨꯊꯣꯔꯛꯑꯣ." ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯅꯦꯗꯨꯗ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒꯤ ꯆꯩꯔꯛꯇꯨꯗ ꯑꯩꯒꯤ ꯐꯣꯟꯗ ꯏꯊꯥ ꯊꯥꯖꯗꯅ ꯅꯝꯕꯔ ꯑꯅꯧꯕ ꯑꯃ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯁꯤ ꯅꯝꯕꯔꯁꯤꯗꯤ ꯁꯦꯞ ꯇꯧꯗꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯁꯤꯗꯤ ꯐꯥꯊꯕ ꯉꯝꯗꯅ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯕ ꯍꯧꯔꯛꯏ꯫
ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯁꯤ ꯌꯥꯗꯕꯗꯒꯤ ꯐꯣꯟꯗꯣ ꯁꯠ ꯂꯥꯎꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯊꯥꯖꯗꯕꯗꯒꯤ "ꯉꯥꯏꯈꯣ ꯄꯥꯏꯌꯨꯀꯣ, ꯅꯪ ꯀꯅꯥꯅꯣ? ꯉꯥꯏꯈꯣ ꯑꯝꯇ ꯄꯥꯏꯒꯣ, ꯑꯩ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯇꯧꯁꯟꯒꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯊꯥꯖꯗꯦ" ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯇꯧꯁꯤꯜꯂꯤ꯫ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅꯁꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯈꯟꯗꯨꯅ ꯂꯩ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯤꯕ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯗꯨꯀꯥꯟ ꯊꯣꯛꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯁꯨ ꯒꯥꯔꯤꯗ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯏ꯫ ꯄꯣꯠꯆꯩ ꯈꯔ ꯄꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯥꯗꯣ ꯀꯧꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯈꯩ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯄꯤꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯪꯀꯗ ꯊꯥꯗꯣꯛꯎꯔꯦ꯫ ꯑꯩꯈꯣꯏꯅ ꯄꯣꯠꯆꯩ ꯂꯩꯔꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ꯫ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯅ ꯍꯥꯞꯄꯒ ꯄꯨꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯆꯦꯜꯂꯗꯕꯅꯤ ꯉꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯔ ꯑꯆꯨꯝꯕꯔ ꯑꯔꯥꯟꯕꯔ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯇꯧꯁꯤꯟꯅꯕꯗꯤ ꯃꯥꯟꯗꯦ ꯃꯥꯒꯤꯗꯣ꯫ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯄꯨꯈ꯭ꯔꯒꯕꯨ ꯆꯦꯟꯗꯕꯤꯗ ꯂꯦꯝꯅ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯕꯔꯣ? ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗꯒꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯐꯣꯟꯗꯣ ꯁꯠ ꯊꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕ ꯃꯈꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯐꯝꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯩꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ "ꯚꯥꯏ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯊꯣꯛꯇ꯭ꯔꯦ꯫ ꯃꯤꯠꯇꯒꯤ ꯄꯤꯁꯦ ꯆꯖꯨꯝ ꯇꯥꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯈꯣꯏꯅ ꯈꯜꯂꯨꯕꯗ ꯌꯨꯝꯂꯣꯝꯗ ꯀꯔꯤ ꯇꯧꯅꯕ ꯆꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ "ꯑꯗꯨ ꯑꯃꯒꯤ ꯅꯠꯇꯤꯌꯦ, ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯚꯥꯏ." ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯍꯥꯏꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ "ꯐꯥꯒꯤ ꯇꯧꯁꯟꯅꯩꯁꯦ ꯌꯦꯡꯉꯣ ꯃꯥꯅ, ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯐꯥꯎ ꯊꯥꯖꯗꯈꯩ, ꯅꯨꯄꯤ ꯀꯣꯏꯅꯍꯟꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯈꯩ ꯑꯃꯗ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯂꯩꯕꯗꯨꯅ ꯀꯔꯥꯏꯗꯒꯤ ꯆꯦꯜꯂꯝꯒꯗꯣꯏꯅꯣ? ꯇꯧꯁꯟꯅꯩꯅꯦ, ꯑꯦꯛꯇꯤꯡꯒꯗꯤ ꯄꯨꯔꯥ ꯍꯦꯔꯣꯅꯤꯅꯦ, ꯌꯥꯝ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ." ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯀꯞꯄꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯐꯥꯊꯕ ꯉꯝꯗꯅ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯄꯤꯁꯤꯁꯨ ꯑꯣꯔꯣ ꯇꯥꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯂꯝꯕꯤ ꯆꯠꯆꯩ ꯍꯥꯏꯕꯋꯥꯅꯤ, ꯀꯅꯥ ꯑꯃꯠꯇ ꯎꯗꯦ ꯑꯩꯒꯤ ꯃꯤꯠꯁꯤꯗ꯫ ꯋꯥꯈꯜꯁꯦ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯉꯥꯎꯗꯨꯅ ꯂꯩ꯫ ꯑꯩꯒꯤꯗꯤ ꯃꯥꯅ ꯂꯣꯏꯔꯦ, ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯤ ꯃꯥ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯂꯥ? ꯅꯠꯇ꯭ꯔꯒ ꯊꯑꯣꯏꯅ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯕꯗꯤ ꯑꯣꯏꯔꯝꯂꯣꯏ? ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ, ꯊꯥꯖꯁꯨ ꯊꯥꯖꯔꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯨꯗꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯏꯁꯥꯁꯦ ꯊꯥꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯈꯪꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯉꯥꯏꯗꯨꯅ ꯂꯩ, ꯐꯣꯟꯁꯤꯗ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯥꯒꯤ ꯐꯣꯟ ꯉꯥꯏꯔꯕꯁꯨ ꯐꯣꯟꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤꯗꯦ꯫ ꯅꯣꯡ ꯉꯥꯟꯕꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄꯗꯤ ꯅꯨꯄꯤꯗꯨꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯄꯥꯎ ꯃꯊꯪ ꯄꯤꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯗꯨꯁꯨ ꯀꯔꯥꯏꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯃꯐꯤ ꯃꯔꯣꯟ ꯌꯥꯝꯅ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯩꯅ "ꯅꯤꯅꯦ ꯀꯔꯥꯏꯗ ꯆꯠꯇꯣꯏꯅꯣ?" ꯍꯥꯏꯗꯨꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯪꯉꯤ꯫ ꯅꯤꯅꯦꯁꯨ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯕꯅꯤꯅ ꯍꯥꯏꯔꯨꯔꯒ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ, ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯈꯟꯕꯒꯤꯔ ꯈꯪꯗꯦ, ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ, ꯌꯨꯝꯂꯣꯝꯗ ꯊꯕꯛ ꯑꯃ ꯊꯣꯛꯏ, ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯤꯅꯦꯅ ꯑꯁꯦꯡꯕꯗꯨꯃꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯅꯤꯅ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯌꯨꯝꯗ ꯀꯅꯥ ꯑꯃꯠꯇꯒ ꯂꯩꯇ꯭ꯔꯦ, ꯏꯊꯟꯈꯇ ꯊꯃꯣꯏ ꯄꯦꯟꯅꯕ ꯀꯞꯆꯩ꯫ ꯇꯧꯐꯝ ꯈꯪꯉꯛꯇ꯭ꯔꯗꯨꯅ ꯑꯩꯁꯦ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯏꯊꯟꯈꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯄꯥꯏꯗꯨꯅ ꯐꯥꯎꯕ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯝꯕꯤꯗ ꯏꯃꯥꯟꯅꯕꯁꯤꯡ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏꯅ ꯈꯥꯝꯃꯤ, "ꯚꯥꯏ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏ꯫ ꯃꯥꯅꯗꯤ ꯃꯤ ꯑꯇꯣꯞꯄꯒꯤꯗ ꯆꯠꯄ ꯉꯝꯈ꯭ꯔꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯗ꯭ꯔꯅꯦ ꯚꯥꯏ? ꯑꯩꯈꯣꯏꯅ ꯄꯉꯥꯡ ꯉꯥꯡꯕꯁꯨ ꯉꯥꯡꯕꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯈꯤꯇꯪ ꯑꯣꯏꯔꯐꯥꯎꯕ ꯂꯧꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪꯅ ꯋꯥꯔꯤꯕ ꯑꯉꯥꯎꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕꯁꯦ ꯂꯧꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯅꯨꯡꯁꯤꯗꯕ, ꯅꯪꯒ ꯃꯥꯒ ꯊꯨꯡꯅꯍꯟꯅꯤꯡꯗꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯃꯊꯟ ꯈꯛꯇ ꯀꯣꯏꯕ, ꯑꯃꯃꯝ ꯈꯛꯇ ꯀꯣꯏꯕ ꯃꯤꯉꯣꯟꯗꯅ ꯑꯌꯥꯝꯕ ꯊꯣꯛꯀꯜꯂꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝꯁꯤꯗ
ꯍꯥꯟꯅꯗꯒꯤ ꯈꯔꯁꯨ ꯊꯦꯡꯅꯔꯛꯄꯅꯤꯅ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯝꯗꯨꯗ ꯊꯥꯖꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥꯗ ꯇꯥꯔꯕꯅꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯃꯈꯥ ꯇꯥꯅ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯨꯔꯅꯨ꯫ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯕꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯉꯝꯒꯗ꯭ꯔꯅꯦ ꯚꯥꯏ? ꯑꯩꯅ ꯉꯝꯒꯅꯤ꯫ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯃꯥꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯉꯝꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯀꯔꯤꯅꯣ, ꯉꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ? ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯗꯨꯕꯨ ꯅꯪꯒꯤ ꯑꯣꯏꯒꯦ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ? ꯑꯔꯦꯝꯕꯗ ꯏज्ꯖꯠ ꯑꯃꯗꯤ ꯄꯩꯁꯥ ꯁꯦꯜ ꯇꯤꯡꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯇꯧꯒꯅꯨ꯫ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯍꯦꯛ ꯊꯥꯗꯣꯛꯇ꯭ꯔꯤꯈꯩ ꯅꯪ ꯑꯩꯈꯣꯏꯒ ꯇꯤꯟꯅꯔꯣꯏ, ꯑꯩꯈꯣꯏꯗꯁꯨ ꯀꯧꯔꯛꯄ ꯌꯥꯔꯣꯏ꯫ ꯅꯪꯒ ꯑꯩꯈꯣꯏꯒ ꯇꯤꯟꯅꯔꯛꯂꯤꯕꯁꯦ ꯉꯔꯥꯡ ꯅꯍꯥꯟꯈꯛꯇ ꯅꯠꯇꯦ꯫ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯒꯅꯨ ꯚꯥꯏ꯫ ꯑꯗꯨꯝꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤꯗꯤ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯇꯥꯏꯅꯐꯝ ꯈꯪꯗꯗꯨꯅ ꯅꯤꯁꯥ ꯌꯥꯝꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩ ꯅꯤꯁꯥꯗ ꯂꯨꯞꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯖꯕꯤ ꯑꯃ ꯂꯩꯔꯦ꯫ ꯃꯥꯒ ꯊꯦꯡꯅꯕꯗꯒꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯋꯥꯈꯜꯗꯣ ꯀꯥꯎꯊꯣꯛꯎ ꯍꯥꯏꯕꯕꯨꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯀꯥꯗ ꯆꯠꯈ꯭ꯔꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯒ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯤꯔꯥꯏꯔꯕꯗꯤ ꯑꯩꯁꯨ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯕ ꯅꯨꯡꯁꯤꯕꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯣ ꯅꯧꯅ ꯈꯪꯅꯔꯤꯕ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯈꯤ꯫ ꯑꯁꯤꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛꯁꯤꯡ ꯈꯔ ꯍꯥꯏꯖꯔꯒꯗꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯅꯤ ꯅꯨꯄꯤ ꯂꯣꯏꯅ ꯅꯨꯄꯥ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯈꯔ ꯈꯛꯅ ꯃꯌꯥꯝ ꯄꯨꯂꯞꯄꯨ ꯆꯦꯟꯊꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗ ꯑꯃꯈꯛꯇ ꯀꯣꯏꯗꯕꯤꯗ ꯃꯃꯤꯠ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯨꯄꯤꯁꯨ ꯑꯗꯨꯃꯉꯥꯏ ꯅꯨꯄꯥꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯕꯗꯤ ꯑꯩꯅ ꯋꯥꯕ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯒꯨꯝꯅ ꯅꯨꯄꯤ ꯀꯌా ꯑꯃꯁꯨ ꯊꯦꯡꯅꯔꯝꯒꯅꯤ, ꯅꯨꯄꯥ ꯀꯌా ꯑꯃꯁꯨ ꯊꯦꯡꯅꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯔꯤꯖꯥꯔꯚ ꯊꯝꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯏꯁꯥ ꯏꯁꯥꯅ ꯅꯨꯡꯁꯤꯅꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄꯗ ꯇꯥꯏꯝ ꯄꯥꯁ ꯀꯔꯤꯅꯨꯡꯗꯁꯨ ꯇꯧꯕꯤꯔꯨꯒꯅꯨ꯫ ꯅꯨꯡꯁꯤꯅꯕꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯥꯏꯝ ꯄꯥꯁ ꯊꯝꯒꯦ ꯈꯜꯂꯨꯔꯕ ꯊꯃꯣꯏ ꯁꯦꯡꯅ ꯄꯠ ꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯨꯡꯅꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯇꯥꯏꯝ ꯄꯥꯁ ꯊꯝꯃꯨꯔꯤꯕ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯈꯪꯖꯤꯟꯕ ꯐꯩ꯫ ꯅꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯉꯣꯟꯗ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯇꯥꯏꯝ ꯄꯥꯁꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯁꯨꯡꯊꯝ ꯊꯝꯕꯤꯒꯅꯨ ꯍꯥꯏꯖꯅꯤꯡꯏ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯍꯧꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫